Hairang Lairang Channel na mayamgidamakta pujarakliba wari ahing lising amaga supna ama anisuba tangkag. Thoinu ningthaugi mawong adu yenglaga ningthauda iningthau warau-biganu inaw asi nungdang aina wari liraga tumjabani ahing asi yamna thengle nongangadabsu kuidre aigi aroiba nungdang asi inaw asida aroiba oina wari amatang lijaramge wari asi yamna nungaigani khanjai iningthausu loiba phauba tabiyu. Thoinugi wahai aduda ningthau adu yaningda yarami. Fare liro aisu tarage. Thoinu wari liba haurai. Aina ngasi ligadawriba wari asi lalonba nupa amasung hingsaba anigi marakta thokiba wari amani. Thaina mamangaida inak kairak khunba mabukchil yamna sengba lalolitik tauba nupa ama leirami. Mahaki machanupi amakhak leirami. Machanupi adu luhongbagi matam oisilaktuna luhongnanaba sem sarami. Naitom pokchabi machanupi oibana luhongba adu laibak pungjau thinna hongninglami. Lalolitik tauba mi oirubana mahaki paisinduna thamliba potchei sing adu yonthoklaga machanupi luhongnabagidamak achauba senpham ama sagatlage haiduna khalami. Maram aduna magi nupi amadi machanupi bu seksinna layu hairamlaga nupa adu lalonba chatnabagidamak mayumdagi thorakle. Mapana chatlamdaida machanupina baba lambida babana chananaba acha athak khara nachana yomjabani asi pubikho. Asumna nupa adu pochai sing adu yonabagidamak atopa laibakta laklami. Numit kharani haukhre mahaki pochai sing adu yonba loisilaktuna achauba senpham ama puraga mayumda halaklami. Mayum halakpagi lambida waraduna ngaihak pothagi haiduna khongnang amagi makhongda lalonba nupa adu phamduna potharami. Khongnang adugi manakta chauraba pukri amasu leirami. Machanupina pirakhiba chananaba adu loisilaktuna supna khaki hainau amakhaktang ngaihaure. Hainau adu puthoktuna lalonba nupa adu yamna hauna charami. Saba loiraga hainau adu hundokpada soidana pukri aduda tasinkre. Ngaihaktang tumkhige haiduna khongnang aduda lalonba nupa adu ngatharaga nungaina tumlami. Ikhang khanghaudana akiba makhol amaga loinana sauraba hingsaba ama pukri adudagi phaugalактuna nupa adugi mamangda leplari. Hingsaba aduna ahauba khonjelga loinana he nupa nangna sida ningaidana tumli. Hingsabagi makhol adu tabada nupa adu khangduna haugalakle. Sauraba akiba phanglaba hingsabagi saktam adu ubada masa adu thak niklami. Hingsaba aduna nangna sathoklaga langthorakpa hainau maruna panbada aigi ichanupa sire. Yengutu sauraba pukri asi ichagi itana pumngang ngangkhre. Icha hatkibagi laman oina aina nangbu hatokpa tari. Lalonba nupa adu yamna kire. Kari taugadabano khanpham khangdana sap yungna leptuna leirami. Nupa aduna makha tarai. Aina chakhiba hainau maru aduna adomgi icha nupa adu hatke haiduna langthokhiba nachade. Soidana pukri aduda tasankibani. Aibu amuktadi ngakpiyu. Hingsaba aduna aigi icha sikhibadu nang amuk hingathanba ngamgadra. Ngamlabadi ai yarage. Natrabadi nang ngasi aina soidana hatlagani. Nupa aduna amuk makhut lonaraduna
ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯖꯩ꯫ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ, ꯑꯗꯨꯒ ꯅꯪꯅ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯕꯤꯌꯨ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯩ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯍꯤꯡꯆꯥꯕ, ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯇꯨꯝꯅ ꯍꯥꯠꯀꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ, ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯗꯗꯤ ꯈꯪꯍꯜꯂꯝꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯤꯡꯆꯥꯕꯒ ꯃꯥꯒ ꯍꯥꯏꯅꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯇ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯨꯄꯥꯗꯨꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯕꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯂꯣꯟꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗꯒꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ, ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯕꯒꯨꯝ ꯇꯧꯔꯤꯕ? ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯈꯤꯁꯅꯨ ꯈꯟꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯍꯪꯗꯕꯅꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯅꯥꯏ ꯅꯨꯄꯤꯗ ꯑꯔꯣꯠꯄ ꯂꯩꯇꯅ ꯇꯥꯛꯄꯤꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯦ ꯅꯣꯏꯒ ꯍꯤꯡꯗꯨꯅ ꯂꯩꯃꯤꯟꯅꯒꯗꯕ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ? ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯂꯣꯟꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯍꯤꯡꯆꯥꯕ ꯊꯦꯡꯅꯔꯛꯄ, ꯍꯤꯡꯆꯥꯕꯒꯤ ꯃꯆꯥ ꯁꯤꯕ, ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯄ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯃꯥꯒ ꯍꯥꯏꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯊꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯛ ꯂꯥꯞꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯤꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ, ꯋꯥꯈꯜ ꯋꯥꯕꯤꯔꯨꯒꯅꯨ, ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯑꯩ ꯉꯥꯛꯄ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩ ꯃꯐꯝ ꯑꯗꯨꯗꯗꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯂꯩꯖꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯦꯠꯄ ꯆꯥꯕ ꯀꯣꯟꯅꯅꯕ ꯊꯝꯕꯤꯔꯝꯂꯒ ꯑꯔꯦꯝꯕꯁꯤꯡ ꯑꯗꯨ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥꯁꯤꯡꯗ ꯀꯠꯊꯣꯛꯂꯝꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥꯗꯨꯅ ꯋꯥꯁꯛꯈꯤꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯖꯔꯁꯅꯨ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯌꯦꯟꯊꯣꯛꯂꯝꯂꯒ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯁꯨꯝ ꯑꯁꯨꯝ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯅ ꯍꯤꯡꯆꯥꯕꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯗꯨ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃꯅ ꯁꯖꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯏꯇꯥꯎꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕꯤꯔꯝꯂꯤꯕꯅꯣ? ꯃꯐꯝ ꯑꯁꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯒꯤ ꯂꯩꯐꯝꯅꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯥꯛꯂꯤꯕ ꯁꯖꯤ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ, ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯀꯔꯝꯕ ꯗꯟꯗꯤ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯈꯥꯗ ꯐꯝꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯁꯨ ꯍꯨꯏ ꯑꯃꯨꯕ ꯑꯅꯤ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯅꯤꯒꯤ ꯃꯈꯥꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ
ꯀꯔꯤ ꯇꯧꯔꯤꯕꯅꯣ, ꯀꯅꯥ ꯉꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯍꯤꯡꯆꯥꯕꯗꯨ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯁꯨ ꯒꯙꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯝꯕ ꯃꯩꯈꯨ ꯃꯔꯛꯇꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯔꯛꯂꯦ꯫ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯑꯀꯤꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯥꯝꯂꯤꯕ? ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯂꯞ ꯍꯥꯠꯂꯣꯔꯥ? ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯉꯥꯏꯕꯤꯈꯣ, ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯖꯒꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯐꯪꯒꯗꯕ ꯑꯋꯥꯕ ꯑꯗꯨ ꯁꯔꯨꯛ ꯈꯔꯗꯤ ꯍꯟꯊꯕꯤꯌꯨ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ, ꯐꯔꯦ, ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩ ꯇꯥꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯒꯗꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯁꯖꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯃꯇꯝ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯅꯨꯃꯤꯠ ꯊꯣꯔꯛꯂꯦ꯫ ꯊꯣꯏꯅꯨꯁꯨ ꯋꯥꯔꯤ ꯂꯤꯕ ꯂꯦꯞꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯏꯆꯦ, ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ, ꯏꯆꯦꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯋꯥꯔꯤ ꯃꯈꯥ ꯂꯤꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯑꯃꯒ ꯅꯆꯦꯕꯨ ꯍꯤꯡꯍꯟꯕꯤꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯔꯤ ꯃꯈꯥ ꯁꯣꯏꯗꯅ ꯂꯤꯔꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯊꯣꯏꯅꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯥꯁꯨ ꯇꯥꯅꯤꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ, ꯐꯔꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯒ ꯅꯪꯒꯤ ꯍꯤꯡꯅꯕꯒꯤ ꯃꯇꯝ ꯄꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯣꯏꯅꯨꯕꯨ ꯍꯥꯠꯂꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯍꯥꯠꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯍꯤꯡ 1000 ꯁꯨꯞꯅ ꯑꯃꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ 3ꯁꯨꯕ ꯇꯥꯡꯀꯛꯀ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯜꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫